ꯑꯗꯨ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯗ ꯔꯦꯀꯣꯔꯗꯤꯡ ꯁ꯭ꯇꯥꯔꯠ ꯔꯦꯀꯣꯔꯗꯤꯡ ꯌꯥꯎꯔꯤꯗꯣ ꯑꯗꯨꯝ ꯑꯣꯏꯖꯔꯗꯣ ꯌꯥꯏ ꯑꯗꯨꯒ ꯂꯥꯛꯑꯣ ꯂꯥꯛꯑꯦ ꯁꯤꯒꯤꯁꯤ excellent connection 하시 नत्रो तो वसी मई तुम थारो ने थिन बिदो अते अदु मखा ले मखा तारे तो अदु सरे मयाई थिलो मापाक तो मापाक ता अदु थिलो तुम ये recording am ta थो इंगे साउंड नुंगाइब्रे के दौने आई रेकॉर्डिंग बुदी साउंड यारे हबरा तेरे संग यारा मथंग काय थया क्वेश्चन नंबर हाँ 20 का 24 से क्या है ना when the same number is किधर when the same number is subtracted from is this को क्वेश्चन मुन्ना पाओ क्या है ना क्वेश्चन नंबर फुन नाम थांगे 이게 너 딱 비슷하네 그래서 시기 리모트 주고 사나다 버금 또 지금 question 24 봐 हेलो साउंड जता दबरा तो यूट्यूब तुम देखो ने साउंड आवरो ना तो ये यार इसे ही गंगे जी आई हाइसनाम नान भाई स्नाम का टाइम डिस्टेंस की लेक्चर अनी करम का थागल तिनो लेक्चर अनी दे नते टाइम डिस्टेंस चैप्टर लोइबो थागल खनी टाइम डिस्टेंस की ने क्वेश्चन नंबर क्वेश्चन सनी 200 अबाउट 200 क्वेश्चन गुम्बा टाइम एंड डिस्टेंस की को अबाउट 200 क्वेश्चन नहीं खोलक दुइने वीडियो थागल के ngasi साउंड नोंग सुमगी सीएम लेदना इजे कंतर मतम चिल्ले आई हजी ऑफलाइन क्लास तौरीबको ऑफलाइन क्लास अगर लाइव थादोप माइक्रोफोन माइक्रोफोन थूंगरेबको आई थूंगरे माइक्रोफोन से तौरेंगे तो साउंड नुंगाइब लेक्चर 2 हाइबने अनिसुबो पार्ट 2 हाइब नत्रो नंगिदु क्लास 1 नेदना पार्ट 2 ने नंग हंगी नत्रा पार्ट 2 दो थागलागे ngasi थागलागे क्वेश्चन नंबर 24 से क्या है ना सेम नंबर इज सब्ट्रैक्टेड फ्रॉम मा है क्वेश्चन 24 है 7 ने 9 ने 11 ने 15 ने नंबर मरी खक लेबा सी नंबर मरी से नंबर मरी सिदगी के दो सेम नंबर अमा खक से खाइदोनेबा सिदगी सेम नंबर देइसो अमा सिदैसो अमा खाइदोनी मुखोय मरी से खाइदो कांदा तारा कदोरिबा नंबर सिंग दो प्रोपोर्शन द लेबो गदबा अदुदि ऑप्शन नंबर ए क्या नो 4 b ना 2 c ना क्या 5 d ना
3 नेब प्रोपोर्शन द लेना बा हैब नत्रो अदु सिदी सुमंग का सिगी टाइप क्वेश्चन जिदी को ऑप्शन ट्रिक ओटी पालो अदु खाइ ऑप्शन ट्रिक न क्वाइ लाइरे को अखोइना एग्जाम थार कान दी ऑप्शन ट्रिक तो ओलिसी सिमुक लाइव लेत्रे फॉर्मूला से लेदना मागी दे खाइदोक्तु नंबर दु क्या न हबने खाइदोग तारक नंबर सिंग दो प्रोपोर्शन ओइदि यादे प्रोपोर्शन ओइ यादि मयानी पुइनबो मातानी पुइन माना दौने हम नत्रो सि 4 खाइदो ए खलो 3 तारनी 4 खाइदो खलो 11 11 ठीक दी 33 4 खाइदो दी 5 4 खाइदो दी क्या तारा 7 35 मानरो 4 सन सावर समाना आइ नजिक तौगिदो कैलकुलेशन नेबा 4 kana sawe bra mental calculation to silo ba habdi 7 di 4 खाइदो दी 3 नत्रो 15 di 4 खाइदो दी क्या नो 12 ठीक 12 का दी क्या नो 36 नत्रो अदु मैं आदि के मुंगो मैं यानी पूरी नबगा माथानी पूरी माना दुने 9 di 3 खाइदो दी क्या नो 5 6 11 3 खाइदो दी क्या नो 7 नते माइथे 4 नि सेंस साजे कोइन तोजे खाइदो जे अमका हंजे को मकुक तगी को सोइग्रे 7 di 4 खाइदो दी 3 15 di 4 खाइदो दी 11 11 के 3 दी 33 नत्रो सिदना मुंगो 9 di 4 खाइदो दी 5 11 di 4 खाइदो दी 7 7 5 जा 35 ngasai gitu na kya ta giba 33 imana di ko mayani ka matani puina mano man raga de advan sawara bijum sek toro 2 ka do di 9 2 ka do di kya 13 13 9 se kya no 117 si 2 ka do di 7 2 ka do di 9 9 7 ja 63 mana dre ko si jan sawara so mani sek to do 5 ka do di 2 5 ka do di 10 10 ka 2 20 5 ka do di 4 5 ka do di 6 4 6 24 याब्रा यादे 3 सितार माने 3 का दो दी 4 3 का दो दी क्या तो मैं त्रो 4 को तो क्या ना फोटेला सिगी दी 4 का दो दी 5 4 का दो क्या ना सुमरोइन तो क्या 3 का दो दी 3 का दो दी क्या ना 4 3 का दो दी क्या ना 12 4 को तो क्या ना फोटेल सी 3 का दो दी 6 ठीक है तो 8 6 से 4 सुमद्रो समान ऑप्शन दगी तो है दा सिदी 3 का दो दी 4 9 दगी 3 का दो दी 6 11 दगी 3 का दो दी 8 15 दगी 3 का दो दी 12 मताय नि पुइना बग मया नि पुइना फोन मारबो 6 8 जा 48 मताय नि पुइना जो 48 ता मताय नि पुइना मया नि पुइना फोन मानरा गदी सुमे समाना यंदा गो सा लाइसन नो नेक्स्ट टाइ सर आई करो तो बनी को मैम साउंड की चेक तो बनी को आई होजी कनो ऑफलाइन क्लास तो रिव इन 2000 प्रेमजीत सिंह सर एसएसजी ऑफलाइन हनो बेस करम कांदे होने एसएसजी दी होजिते होरे साट्रा साट्रा कर तो बहोरे बेस अनि अहुम तौरी बैकग्राउंड की साउंड ताये आई साट्रा कर फमी अदु वरी उताई साना बैनी को ताजरस नो आई हें लाइव क्लास तो गांदे साट्रा फम होई बिसिदी ऑफलाइन दा क्लास अम लौरी बै आई लौरी क्लास से लाइव इन थादो आई हजि माइक्रोफोन सी अनो बोले कोने सी चेक तो ने याब्रेम से ऑप्शन टिक ना लाइव ड्रेस की जा समाना ऑप्शन टिक तो मायन मेंटल कैलकुलेशन कर सिनरागा अंदर ऑप्शन टिक तो रो यारगा ना कमाय तो नि सी जा समाना फॉर्मूला लै को ऑप्शन टिक तो रो यागा ना पिरामिड नंबर से एबीसी थोंजु लय बाय ना दि अथंग मनाव नायने समाय थोंजि लेदना मोन खाइदोक नंबर से खुदिमक तगी समानब नंबर अमम खाइदोक्तुनेबा समानब नंबर से खाइदोक्तुनेबा खाइदोक्तु नंबर तो गात x नि लौरो अदुगा x से कमाय पुथोकने मत बाय फॉर्मूला जे bc minus ad a plus d whole minus b plus c whole सुमाय लाकदबा b की सी पुइना दी 9 11 दी 9 11 नथ्रो 99 तारबा a गदी 5 7 गदी 15 7 गदी 105 ला अखाद एक दी तिसना दी 15 7 22 तारबा बी की सी तिसना दी 20 तारबा अखाजना क्या तारा 2 मथक्सिना -6 यंथोंदरा दी -3 माइनस हाइजिन ताकपदि खादुकदब ताकपने खादुकनी हैबदु ताकपय वाने आंसादी सी 3 सिन आंसादु मोइदुबा समाय होलो सियारे सिन डायरेक्ट फॉर्मूला पामिनेबो को हजिकि आइना मताय ऑप्शन ट्रिक तुन फै को फजना थागी पिदम जित थांजम सर बैकग्राउंड की साउंड थाई पिदम जे अखोई रेंग दु नत्रा हेरो जुलै फमी नि बुगा नंग कोचिंग लाक्सु लाक्तना याबेओ साउंड का मनुंग दे की साउंड थाई जिले हां
Pidamjit kari saruroge nang manabuk nungaite haiduba ha pidamja message tharone nakna leinarasu message thaina sunanta ong samam sawyam nungaire sir sunanta Sarabagi Mathiendo hing yom sirang amada yom puro dana ai saro Laisram neta sing sir time and distance ki second part thagat piro thalake ai in the video matam sangna thagale akoi coaching gi satra amta ying bidaba thagal ki gasi soida bi thagat ki me adudi sumaina live class ta toroi ko adudi ai gi mobile kano dagi laptop tagi adumai tor sem video semakke ba yam handy hoina live thabasi di budget khar wange hadi live tai kai dagi mai myam tharaga staff ama loina uji daka webo ko adi question du su sumaina live tharadi question ta ka da question du phajana nam thoga ready to ro thammam sangi maram di aina uji sida iri bu question ura moina no sha si ubra sha ura moi ko si uroi ba aduna live class tawge haragadi ta ka da question du ready to bu daka question kun ta ka da ai question kun do thon bam daka weba adu aduna अदुगी टाइम डिस्टेंस की पार्ट 2 तो थादी थागल के तो बदबु आगी सी स्मार्ट बोर्ड तदी ओइरो को स्मार्ट बोर्ड नट्रस मैम येंग मदन ज्ञान ताब्रा मोड पिनरो गरे पितम जी के दोबा Sir, SSG the online anova. Ning thousand premzit ko. Sunanta sound nungare. Thank you data. Pura ke pagnam ga as yam puro. La adu the hang cherau loi baga numindaram lau lau ro. Sunanta. Ngan bai snam tai sa ngan bai snam ji. Ngan bai snam CPU ge na exam hai dok pudo Manipur gi mi am yorok te ko. Maitai de gi hom yaure aduga tribal du nagara ko kiram di yaure. Ai sumi yengda Manipur gi roll number ko te mani ko Manipur dagi exam thaba haitare ko Manipur gi roll number ko si SSC gi se kana 5501 ne Manipur gi ko si sidi yeng mani ko adura result yeng kan mi yam yaw de aduna competition di lu bane do naina phajana tha ge haraga di phajana prepare to mina je help to ge hey mai pa khanda credit masam di piram tare dana sana ta pi dana khali mina ms english ko reasoning home ji mai mating pangam ne duga ziki di ai khara sole question number kya thoya khoja mina ne atopa live tharis na si hamna deu tv screen ji sum class tang tang na sidi yeng dro akhoi gi na si yeng se ba mi ta gi di mai mobile yeng de ne mobile yeng to se ba si ai na tha thoin tha da ri mi ba je si ai daka oi dro se ba si si yaw do so Kami endo ina si kari kari thui ke si yang yadro, mana, mobile ni yang jaya ibu, yare, pos ting na thamo upam ba na, question apa kya? 25 lah. Live yang basing nungai roi ko, noi warau ya de noi gi khala ga tak puna te ba, ai di sim check tong sa bane ba ko, ai hana sing doris ne sidi, ai gi sound system si nungai ra bra, ya ra bra check to ba wane ba ko, ai nanda gi ya da na lai bu do. Asi aina Amazon dagi sien mane ba asi microphone aina oji sine microphone je sien mane si khara nungai re recording ju nungai re aduna ai recorded video na tag live class edum satra ai Manipur gi satra ma ai tolon ngam ba satra singi ko sem thagala ge hauji ki di offline gi satra khara phami je moi class em tolo singi gi ko noi sawya de 25 ke no 4 professional puto am not 359 3 ne 5 ne 9 mo 4 professional sidi live ni da 4% direct ko 4% puto pagi formula do 4% nge di ke do tare last ki ani du puri nara kana yan tare ba harmony ne hamna tro ko thana ro da sidia hai ni ko sidia 315 da mani hai re da lai da yaring pe khanna bhono ko thabak se competition ni sum lu khala ni ba ai nang ta la thamam khan gi habdo sidi muthala ge ira lai ra min ko mathang di 20 ka kya 6 min proportion photo phoji thi tong phok ti khangam maroi lai di lai bani formula lai da min proportion natra atop maming kai ko mai maming do min proportion atop maming ji kai ba second ju ko he da na min natra second proportional of kari
number kya piram hangni basya proportional of two number ani do e amasung b ni khalo kamai puthokani bada number ani do puri naraga square root b ni habna tro ya lai poni sidi lai te sem yaw lai bani yam common oi pori da do hangangan masida haitradi haitra bai do ne aduga mai lu du se question je khar lu hun ba ya bas lai point yawn ba adi masing da khar lu hun ba se ba ko kana na piram is ya 256 ka question 26 से 256 का खाना गागा 484 स्क्वायर वैल्यू फाड़ दिया रे को परफेक्ट स्क्वायर फाड़ दी लारा दोसा 256 is 16 की स्क्वायर ने 16 तारा नहीं को सिने खाना की स्क्वायर 22 स्क्वायर नत्रो अब 22 तारा ने तो क्या तारा 32 अदु तादी 2 5 3 352 तारा माने सी पूरी नब तो खर थोरो को आइने तो इसे पूरी 11 की पूरी नबे ट्रिक से नबनी को 16 का 22 पूरी नब से आइना आमदा 2 नान पुरी थोदी 32 अदुगा 11 ले होरनी को इसवाई याद्रो 2 into 11 हन याद्रो अद सीनी पुरी नदी 32 ताद्रो 11 पुरी बेदी ट्रिक अमा लेबो को 11 पुरी बेदी लास्ट 3 2 जी थम मथंग 3 ग 2 ग तिसना गदबा मथंग 3 ला थम गदबा अदु क्या तारे 3 5 to 11 की पुरी नबदी हम लाए बने लॉजिक तो सी सिनरगा इन कम होतना तौगिदना से तयसा सो तो बाकोनो दुदी सर हमसे कोई सर कक्सिंग दे अनि अमगा लाइमराम दे अमगा ओके यो कक्सिंग मसाज सिदुल का सोबि साम कानरद्रा नै कनो जो थांगा जो कनो नत्रो सिदुल का सोइदाय ने ओइदब्रो एसी ओइद्रो नोइबा इस्लाम से गानबा इस्लाम जे कनो तो मोय गदा नते नोइजु खलन बे आई मतेंग पांगल ओइसे आई लेसिदी आई बेस लेबे न मतेंग पांगे ने मईजी सिन मेक सिंग माने को यारे या सिदे याम कान सेंग दो जायदा माइथोंगी माहिंग नोहिंग ने उ नमनि खानती सी लाइसा हाने फिल्म नों थिएटर यार ओइदो रेम तमम लेते हा कायना पिदमजा पिदमजिन फमुंग नै मबुक नासिनर खाइरि र पिदमजि थांजाम येट की पुकसे फमबदा नाये फमंगमद्रे सर हिप लेरे क्लास हिप यावरावदना सिदा ngan bai snam to kan honoro noi mai pan ge se athang di sound ya re ha bisu haro bolai tregi budget ting na leru samang nangre question kya course of kariba sauki kya maman no sauki mari maman je kana ma nei ba table ani ki maman ga ma nei natra 2 shares ki maman je kya ba 4 cos of 2 table है ना तो sorry shares ना मरी कुछ ना मतलब जिसमें ना तो 4 shares की मामन गा कहेगा 2 table मामन का माने ना तो cos of 4 table is equal to 4 table मामन का कनागा equal to cos of 2 board का board ani bingana mane natra cos of 2 boards and cos of 4 boards is equal to cos of 2 fans if a fan cos this then the cos of shear is mana ama da haris ke no sauki mari ma manze kya ba sitalo se sauki mari ma manze ke to ba 4 shear equal to 2 cos of 4 shear is equal to 2 table natra adu am kare hai ba cos of 4 tables na 4 table cos kai mane ba 4 tables is equal to 2 board ani ga mane hamna to and cos of 4 boards is 4 board ki man ga kana ga 4 board equal to cos of 2 pen ga mane hamna to if a pen no man ji pyramid ta di the cos of shear aw ta di samay puthok tare बोर्ड से फैन की थ्रू तो पुतो
ꯑꯗꯨꯗꯤ ꯁꯤꯗꯤ ꯍꯣꯠꯂꯣ ꯁꯨꯝ ꯑꯪꯀ ꯍꯣꯠꯄꯁꯤ ꯁꯤꯗꯤ ꯍꯧ ꯇꯥꯔꯦ ꯃꯅꯤꯡꯗꯤ ꯍꯧ ꯇꯥꯔꯦꯀꯣ ꯃꯥꯅ ꯍꯧꯖꯤꯛ ꯍꯪꯉꯤ ꯀꯣꯏꯁꯟꯁꯦ ꯀꯣꯏꯁꯟ ꯅꯪꯅ ꯀꯣꯛ ꯊꯥꯗꯗꯣꯏ ꯅꯠꯇꯦꯕ ꯄꯤꯔꯝꯃꯤ ꯃꯃꯜꯁꯦ ꯀꯅꯥꯏ ꯃꯃꯜꯅꯣ ꯐꯦꯟꯒꯤ ꯃꯃꯜ ꯄꯤꯔꯝꯕ ꯅꯠꯇ꯭ꯔꯣ ꯐꯦꯟꯒꯤ ꯃꯃꯜ ꯄꯤꯔꯒ ꯀꯅꯥ ꯍꯪꯕ ꯐꯦꯟꯒꯤ ꯄꯤꯔꯒ ꯆꯤꯌꯔꯒꯤ ꯍꯪꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯐꯦꯟꯒ ꯆꯤꯌꯔꯒ ꯑꯗꯨꯝ ꯑꯣꯟꯊꯣꯛ ꯇꯥꯔꯦ ꯑꯗꯨꯗꯤ ꯕꯣꯠ ꯃꯔꯤꯒꯤ ꯃꯃꯜꯁꯤ ꯑꯣꯏꯇꯥꯔꯗꯤ ꯋꯥꯟ ꯕꯣꯠꯀꯤꯗꯤ ꯕꯣꯠ ꯑꯃꯒꯤꯗꯤ ꯌꯥꯝꯃꯔꯣꯏꯗꯤ ꯌꯦꯜꯂꯣꯏꯗ꯭ꯔꯣ 2/4 ꯐꯦꯟꯒ ꯃꯥꯟꯅꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯀꯊꯪꯗ 1/2 ꯐꯦꯟ ꯅꯠꯇ꯭ꯔꯣ ꯕꯣꯠ ꯑꯃꯁꯦ ꯀꯌꯥꯕ ꯕꯣꯠ ꯑꯃꯁꯦ ꯐꯦꯟ ꯀꯌꯥꯒ ꯍꯥꯞꯀ ꯅꯠꯇ꯭ꯔꯥ ꯕꯣꯠ ꯑꯅꯤꯒꯤꯗꯤ 2 ꯕꯣꯠ ꯑꯣꯏꯔꯒꯗꯤ ꯀꯌా 2 ꯕꯣꯠ ꯑꯣꯏꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨꯅꯦ ꯑꯩꯈꯣꯏꯅꯅꯦ ꯋꯥꯈꯜꯁꯦ ꯁꯨꯃꯥꯏꯅ ꯈꯟꯕ ꯌꯥꯏꯑꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯇꯥꯛꯀꯦ ꯇꯧꯕꯅꯤꯗ ꯐꯦꯟꯒꯤꯁꯤ ꯒꯤꯕꯟ ꯇꯧꯔꯒ ꯆꯤꯌꯔꯒꯤ ꯍꯪꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯐꯦꯟꯒ ꯆꯤꯌꯔꯒ ꯑꯅꯤꯗꯨ ꯂꯣꯏ ꯄꯨꯊꯣꯛꯇꯣꯏꯅꯦꯕ ꯌꯦꯡꯉꯣ ꯕꯣꯠ ꯃꯔꯤꯁꯦ ꯐꯦꯟ ꯀꯌꯥꯒ ꯃꯥꯟꯅꯩꯕ ꯕꯣꯠ ꯃꯔꯤ ꯑꯣꯏꯔꯒꯅ ꯐꯦꯟꯗꯤ ꯑꯅꯤ ꯅꯠꯇ꯭ꯔꯣ ꯇꯪꯈꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯕꯣꯠ ꯑꯅꯤꯒꯤꯗꯤ ꯕꯣꯠ ꯑꯅꯤꯗꯤ ꯐꯦꯟ ꯀꯌꯥꯒ ꯃꯥꯟꯅꯅꯤꯁꯦ 1ꯒ ꯃꯥꯟꯅꯔꯣꯏꯗ꯭ꯔꯣ ꯇꯪꯈꯥꯏꯅꯤꯅ ꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯣꯠꯄꯗꯣ 1 ꯕꯣꯠꯀꯤ ꯄꯨꯊꯣꯛꯀꯦ ꯇꯥꯔꯒꯗꯤ ꯌꯥꯝꯃꯔꯣꯏ ꯍꯥꯏꯗꯤ 2ꯗ 4 ꯌꯦꯜꯂꯅꯤ 2/4 ꯐꯦꯟ ꯑꯗꯨ 2 ꯕꯣꯠꯀꯤꯁꯤ ꯁꯤ 2 ꯕꯣꯠꯅꯤꯅ 2 ꯕꯣꯠꯀꯤ ꯄꯨꯊꯣꯛꯀꯦ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯌꯥꯝꯃꯛꯑꯅꯤ ꯍꯥꯏꯗꯤ ꯄꯨꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯀꯩꯗꯧꯔꯁꯦ 2 2 4 ꯁꯤꯁꯨ 4 1 ꯇꯥꯍꯧꯗ꯭ꯔꯣ 1 ꯀꯌꯥꯒ ꯐꯦꯟꯒ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤꯗ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯣ ꯀꯩꯅꯣ ꯕꯣꯠ ꯑꯅꯤꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯤ ꯃꯥꯟꯅꯔꯒꯦ ꯕꯣꯠ ꯑꯅꯤ ꯃꯍꯨꯠꯇ ꯀꯔꯤ ꯍꯥꯏꯅ ꯏꯕ ꯌꯥꯔꯒꯦ ꯑꯩꯅ 1 ꯐꯦꯟꯒ ꯃꯥꯟꯅꯗ꯭ꯔꯣ ꯐꯦꯟ ꯑꯃꯒ ꯃꯥꯟꯅꯗ꯭ꯔꯣ ꯑꯗꯨꯗꯤ 4 ꯇꯦꯕꯜꯒꯤꯗꯤ ꯀꯌꯥ ꯇꯥꯔꯦ ꯁꯤ ꯈꯪꯉꯨ ꯁꯤꯁꯤꯅꯣ 4 ꯇꯦꯕꯜꯒꯤꯗꯤ 4 ꯇꯦꯕꯜꯒ ꯐꯦꯟ ꯑꯃꯒ ꯃꯥꯟꯅꯩ ꯅꯠꯇ꯭रो ꯑꯩꯈꯣꯏ ꯀꯅꯥꯒꯤꯗ ꯄꯨꯊꯣꯛꯇꯣꯏ 2 ꯇꯦꯕꯜꯒꯤ ꯄꯨꯊꯣꯛꯇꯣꯏ ꯅꯠꯇ꯭रो ꯑꯗꯨ 2 ꯇꯦꯕꯜ ꯄꯨꯊꯣꯛꯇꯣꯏ 1 ꯇꯦꯕꯜꯒꯤ ꯄꯨꯊꯣꯛꯑꯃ 1ꯒꯤꯗꯤ ꯌꯥꯝꯃꯔꯣꯏ ꯍꯥꯏꯗꯤ 1/4 ꯐꯦꯟ ꯂꯥꯛꯑꯅꯤꯀꯣ 2ꯒꯤ ꯄꯨꯊꯣꯛꯑꯗꯤ ꯑꯃꯨꯛ ꯌꯥꯝꯃꯛꯑꯅꯤ ꯑꯗꯨꯝ ꯄꯨꯔꯛꯑꯅꯤ ꯀꯌꯥ ꯇꯥꯔꯦ ꯑꯗꯨꯗꯤ 1/2 ꯐꯦꯟ ꯑꯗꯨꯗꯤ ꯀꯌꯥꯕ ꯇꯦꯕꯜ ꯑꯅꯤꯁꯤ ꯐꯦꯟ ꯀꯌꯥ ꯃꯥꯟꯅꯩꯕ ꯍꯥꯞꯀ ꯃꯥꯟꯅꯗ꯭ꯔꯥ ꯇꯦꯕꯜ ꯑꯅꯤꯁꯤ ꯀꯌꯥ ꯇꯥꯔꯦ ꯍꯥꯞ ꯀꯌꯥꯒ ꯐꯦꯟꯒ ꯃꯥꯟꯅꯩ ꯅꯠꯇ꯭ꯔꯣ ꯍꯥꯞ ꯐꯦꯟꯒ ꯃꯥꯟꯅꯩꯕ ꯑꯗꯨꯇꯥꯔꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯐꯪꯉꯦ ꯑꯩꯈꯣꯏꯅ ꯂꯥꯁꯇ ꯐꯥꯔꯁꯇ ꯀꯔꯤ ꯐꯪꯈ꯭ꯔꯦ ꯆꯤꯌꯔ ꯃꯔꯤꯒ ꯀꯅꯥ ꯃꯥꯟꯅꯕ ꯍꯥꯞ ꯐꯦꯟꯒ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯐꯦꯟꯁꯤ ꯃꯄꯨꯝ 1 ꯊꯥꯟꯒꯦꯗꯤ 2ꯅ ꯄꯨꯔꯛꯑꯣꯏꯗ꯭ꯔꯥ ꯑꯗꯨ 8 ꯆꯤꯌꯔ ꯁꯣꯝꯗ 2ꯅ ꯄꯨꯔꯛꯑꯗꯤ 8 ꯆꯤꯌꯔ ꯇꯥꯔꯣꯏꯗ꯭ꯔꯣ ꯆꯧꯀꯤ ꯐꯦꯟ ꯇꯪꯈꯥꯏꯒꯤ ꯃꯃꯜꯒ ꯆꯧꯀꯤ ꯃꯔꯤ ꯃꯃꯜ ꯃꯥꯟꯅꯩ ꯑꯗꯨ ꯐꯦꯟ ꯑꯃꯒꯤ ꯃꯃꯜꯗꯤ ꯆꯧꯀꯤ ꯀꯅꯥꯏ ꯃꯃꯜ ꯃꯥꯟꯅꯗꯣꯏꯕ 8 ꯆꯤꯌꯔ ꯃꯃꯜꯒ ꯐꯦꯟ ꯑꯃꯒꯤ ꯃꯃꯜ ꯃꯥꯟꯅꯔꯣꯏꯗ꯭ꯔꯣ ꯌꯥꯟꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨ ꯐꯦꯟ ꯑꯃꯒꯤ ꯃꯃꯜꯁꯤ ꯀꯌꯥ ꯄꯤꯔꯣ ꯏꯐ ꯑꯦ ꯐꯦꯟ ꯀꯣꯁ ꯐꯦꯟ ꯑꯃꯒꯤ ꯃꯃꯜ ꯁꯤ ꯅꯠꯇ꯭रो ꯆꯤꯌꯔ ꯑꯗꯨꯗꯤ ꯆꯤꯌꯔ ꯑꯃꯒꯤ ꯃꯃꯜ ꯄꯨꯊꯣꯛꯀꯦ ꯍꯥꯏꯗꯤ ꯌꯦꯜꯂꯣꯏꯗ꯭ꯔꯣ ꯑꯗꯨ ꯆꯥꯝꯃ ꯈꯤꯇꯪ ꯍꯦꯟꯅ ꯊꯨꯡꯕ ꯊꯤꯔꯣ ꯑꯣꯞꯁꯟ ꯅꯝꯕꯔ A ꯇꯥꯔꯝꯃꯗꯧꯅꯤ ꯍꯣꯠꯇ꯭ꯔꯁꯨ ꯌꯥꯔꯦꯕꯀꯣ ꯌꯥꯟꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯆꯧꯀꯤ 9 ꯃꯃꯜꯁꯦ ꯐꯦꯟ ꯑꯃ ꯃꯥꯟꯅꯔꯦ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯐꯦꯟ ꯑꯃꯒꯤ ꯃꯃꯜꯗꯨꯗꯤ ꯀꯌꯥꯒ ꯃꯥꯟꯅꯩ ꯄꯤꯔꯝꯃꯤꯕ ꯉꯥꯅ ꯀꯣꯏꯁꯟꯗ ꯐꯦꯟ ꯑꯃꯒꯤ ꯃꯃꯜꯗꯨ ꯂꯨꯄꯥ 850 ꯅꯠꯇ꯭ꯔꯣ ꯃꯥ ꯄꯤꯔꯝꯃꯤꯁꯦ ꯑꯗꯨꯇꯥꯔꯗꯤ ꯆꯧꯀꯤ ꯑꯃꯒꯤ ꯃꯃꯜ 1 ꯆꯤꯌꯔꯒꯤ ꯃꯃꯜ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯗꯧ ꯇꯥꯔꯦ 8ꯅ ꯌꯦꯟꯊꯣꯛꯑꯗꯤ ꯁꯤ 8ꯅ ꯌꯦꯜꯂꯨꯔꯅꯤ 8ꯅ ꯌꯦꯜꯂꯗꯤ ꯆꯥꯝꯃ ꯈꯔ ꯍꯦꯟꯅ ꯊꯨꯡꯕ ꯊꯤꯔꯣ ꯑꯗꯨꯝ ꯀꯣ ꯌꯥꯟꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯣ ꯆꯥꯝꯃ ꯈꯔ ꯍꯦꯟꯅ ꯊꯨꯡꯕꯗ ꯑꯣꯡꯂꯤ ꯑꯣꯞꯁꯟ ꯑꯃꯈꯛꯇꯅꯤ ꯄꯨꯂꯞ ꯌꯦꯟꯗ꯭ꯔꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯍꯣꯠꯀꯗꯧꯕ ꯑꯪꯀꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕ꯭ꯔꯥ ꯁꯤꯒꯤꯁꯦ ꯈꯤꯇꯪ ꯋꯥꯅꯤ ꯁꯤꯒꯤꯁꯦ ꯑꯪꯀꯁꯦ ꯅꯣꯏ ꯀꯟꯁꯦꯞ ꯁꯦꯡꯗꯕꯩꯅꯦꯃꯦ ꯃꯀꯣꯛꯇ ꯑꯃ ꯍꯜꯂꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯩ ꯑꯃꯨꯛꯀ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯃꯨꯛꯀ ꯍꯟꯒꯦꯀꯣ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯋꯦꯕꯁꯦ ꯑꯪꯀꯁꯤ ꯈꯤꯇꯪ ꯀꯟꯁꯦꯞꯁꯦ ꯑꯩ ꯇꯞꯅ ꯑꯇꯣꯞꯄ ꯂꯣꯟꯗꯥꯗ ꯁꯤꯟꯅ ꯇꯥꯛꯀꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯄꯤꯔꯝꯃꯤꯁꯤ ꯑꯩꯅ ꯏꯊꯣꯏꯁꯤ ꯄꯤꯔꯝꯃꯤꯁꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯔꯦꯁꯤꯌꯣꯒꯤ ꯊ꯭ꯔꯨꯗ ꯍꯣꯠꯂꯁꯨ ꯌꯥꯏ ꯆꯧꯀꯤ ꯃꯔꯤꯒ ꯁꯨꯃꯥꯏꯅ ꯔꯦꯁꯤꯌꯣ ꯁꯥꯔ ꯔꯦꯁꯤꯌꯣꯗ ꯍꯣꯜꯂꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯁꯦ ꯆꯤꯌꯔꯒ ꯇꯦꯕꯜꯒ ꯔꯦꯁꯤꯌꯣ ꯄꯨꯊꯣꯛ ꯆꯤꯌꯔꯒ ꯇꯦꯕꯜꯒ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯇ꯭ꯋꯥꯏꯁ A = ꯇ꯭ꯋꯥꯏꯁ B ꯍꯥꯏꯅ ꯂꯩꯕꯁꯦ ꯁꯤꯗ Aꯒ Bꯒ ꯔꯦꯁꯤꯌꯣ ꯀꯃꯥꯏꯅ ꯄꯨꯊꯣꯛꯅꯤ ꯈꯪꯕ꯭ꯔꯥ Aꯒ Bꯒ ꯔꯦꯁꯤꯌꯣ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ A ꯅꯅꯦ Bꯒ ꯂꯩꯃꯤꯟꯅꯕ 2 B ꯅꯅꯦ Aꯒ ꯂꯩꯃꯤꯟꯅꯕ ꯏꯃꯥ ꯁꯤ ꯑꯣꯟꯅꯔꯦ ꯑꯦꯛꯖꯥꯝ ꯄꯤꯕ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯦꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕ 2Aꯒ ꯊ꯭ꯔꯥꯏꯁ Bꯒ ꯍꯥꯏꯔꯁꯦꯕꯀꯣ ꯁꯤꯗ Aꯒ Bꯒꯒꯤ ꯔꯦꯁꯤꯌꯣ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤꯅꯦ A ꯅꯅꯦ Bꯒ ꯂꯩꯃꯤꯟꯅꯕ 3 B ꯅꯅꯦ Aꯒ ꯂꯩꯃꯤꯟꯅꯕ 2 ꯁꯨꯃꯥꯏꯅ ꯇꯧꯅꯦꯕ
ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯍꯩꯅꯤꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯆꯤꯌꯔꯒ ꯇꯦꯕꯜ ꯔꯦꯁꯤꯌꯣ ꯀꯌꯥ ꯇꯥꯔꯅꯤ ꯆꯤꯌꯔꯅ ꯇꯦꯕꯜ ꯂꯩꯃꯤꯟꯅꯕ 2 ꯇꯦꯕꯜꯅ ꯀꯔꯤ ꯆꯤꯌꯔꯒ ꯂꯩꯕ 4 ꯁꯤ ꯇꯥꯔꯣꯏꯗ꯭ꯔꯥ ꯀꯛꯊꯠꯅꯗꯤ 1:2 ꯇꯥꯔꯗ꯭ꯔꯣ ꯁꯤꯗꯩ ꯑꯃꯨꯛ ꯄꯨꯊꯣꯛ ꯇꯦꯕꯜꯒ ꯀꯅꯥꯒ ꯕꯣꯔꯗꯀꯒꯤ ꯔꯦꯁꯤꯌꯣ ꯄꯨꯊꯣꯛ ꯇꯦꯕꯜꯅ ꯕꯣꯔꯗꯀ ꯂꯩꯃꯤꯟꯅꯔꯤꯕ 2 ꯁꯤ ꯑꯣꯏꯔꯅꯤ ꯀꯣ ꯑꯗꯩ ꯕꯣꯔꯗꯅ ꯁꯤ 4 ꯁꯤ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨ ꯔꯦꯁꯤꯌꯣꯗꯗꯤ ꯀꯌꯥ ꯇꯥꯔꯅꯤ ꯁꯦ 1:2 ꯑꯗꯩ ꯕꯣꯔꯗꯀ ꯐꯦꯟꯒ ꯑꯃꯨꯛ ꯕꯣꯔꯗꯀ ꯐꯦꯟꯒ ꯑꯃꯨꯛ ꯄꯨꯊꯣꯛ ꯕꯣꯔꯗꯅ ꯐꯦꯟꯒ ꯂꯩꯃꯤꯟꯅꯔꯤꯕ 2 ꯐꯦꯟꯅ ꯕꯣꯔꯗꯀ ꯂꯩꯃꯤꯟꯅꯔꯤꯕ 4 ꯀꯌꯥ ꯇꯥꯔꯦ ꯑꯗꯨꯗꯤ 1:2 ꯇꯥꯔꯗ꯭ꯔꯣ 1:2 ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯔꯦꯁꯤꯌꯣꯁꯤ ꯄꯨꯂꯞꯀꯤ ꯔꯦꯁꯤꯌꯣ ꯄꯨꯊꯣꯛ ꯅꯣꯏꯗꯗꯤ ꯇꯥꯛꯈ꯭ꯔꯕꯅꯤ ꯁꯤ ꯀꯟꯁꯦꯞꯁꯤꯗꯤ ꯑꯗꯨꯗꯤ ꯇꯦꯕꯜ ꯕꯣꯔꯗ ꯐꯦꯟ ꯁꯤ ꯄꯨꯊꯣꯛ ꯆꯤꯌꯔꯒ ꯇꯦꯕꯜꯒꯗꯤ 1:2 ꯅꯠꯇ꯭ꯔꯣ ꯇꯦꯕꯜꯒ ꯕꯣꯔꯗꯀꯗꯤ 1:2 ꯅꯠꯇ꯭ꯔꯣ ꯕꯣꯔꯗꯀ ꯐꯦꯟꯒꯗꯤ 1:2 ꯅꯠꯇ꯭ꯔꯣ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯍꯥꯡ ꯑꯍꯥꯡꯕ ꯇꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯁꯤ ꯊꯪꯅ ꯊꯪꯅꯕ 1 ꯃꯦꯟꯁꯤꯜꯂꯅꯤ ꯁꯤ ꯊꯪꯅꯕ 2 ꯃꯦꯜꯂꯅꯤ ꯁꯤ ꯊꯪꯅꯕ 2 ꯃꯦꯜꯂꯅꯤ ꯁꯤ 2 ꯃꯦꯜꯂꯅꯤ ꯁꯤ ꯇꯥꯛꯈ꯭ꯔꯕꯅꯤ ꯅꯣꯏꯗꯀꯣ 1 ꯃꯄꯥꯟ ꯐꯣꯡꯗ 1 1 ꯖ 1 2 1 ꯖ 2 2 2 ꯖ 4 ꯁꯤꯗꯤ 2 8 ꯇꯥꯔꯕ 8 ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯏꯕ ꯌꯥꯗ꯭ꯔꯦꯍꯦ ꯃꯈꯥ ꯑꯣꯏꯃꯟꯈꯤꯗꯅ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤ 8 ꯇꯥꯔꯕꯁꯦ ꯌꯥꯗ꯭ꯔꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯗꯤ ꯆꯤꯌꯔꯒ ꯐꯦꯟꯒ ꯑꯅꯤꯗꯨꯅꯦꯕ ꯗꯤꯌꯔꯐꯣꯔ ꯍꯥꯏꯗꯤ ꯆꯤꯌꯔ ꯃꯃꯜꯁꯦ ꯃꯣꯏ ꯄꯤꯔꯝꯃꯤ ꯅꯠꯇ꯭ꯔꯣ 1 ꯆꯤꯌꯔꯁꯤ ꯂꯨꯄꯥ ꯀꯌꯥꯕ 850 ꯅꯠꯇ꯭ꯔꯥ ꯑꯗꯨ 1 ꯇꯦꯕꯜꯒꯤ ꯃꯃꯜ ꯀꯌꯥꯅꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯆꯤꯌꯔꯒ ꯀꯩꯅꯣ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛ ꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ 1 ꯐꯦꯟꯒꯤ ꯃꯃꯜꯁꯤ ꯀꯌꯥꯅꯦꯕ ꯔꯨꯄꯤꯁ 850 ꯁꯤ ꯃꯥꯅ ꯄꯤꯔꯝꯕꯗꯨꯅꯦꯕꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯥ ꯍꯪꯉꯤꯁꯤꯅ 1 ꯆꯤꯌꯔ ꯃꯃꯜ ꯍꯪꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯐꯦꯟꯒꯤ ꯃꯃꯜꯁꯦ ꯁꯤꯅꯦꯕꯀꯣ ꯐꯦꯟ ꯑꯃꯒꯤ ꯃꯃꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨꯗꯤ ꯍꯣꯠꯄꯗꯤ ꯆꯤꯌꯔꯒꯤ ꯚꯦꯂꯨꯁꯤꯅ 1 ꯌꯨꯅꯤꯠ ꯑꯣꯏꯀꯥꯟꯗ ꯐꯦꯟꯒꯤꯅ ꯀꯌꯥꯅꯣ 8 ꯌꯨꯅꯤꯠ ꯅꯠꯇ꯭ꯔꯣ ꯐꯦꯟꯒꯤꯗꯤ ꯀꯌꯥꯅꯣ ꯄꯤꯔꯝꯃꯤꯁꯦ ꯐꯦꯟꯒꯤ ꯄꯤꯔꯝꯃꯤꯁꯤ 850ꯅꯦꯕ ꯐꯦꯟꯒꯤ ꯚꯦꯂꯨꯁꯤ 8ꯅꯦꯕ 8 ꯌꯨꯅꯤꯠ ꯑꯣꯏꯀꯥꯟꯗ ꯁꯤ ꯇꯥꯔꯦ 850 ꯇꯥꯔꯦ 1 ꯌꯨꯅꯤꯠꯀꯤꯗꯤ ꯌꯥꯝꯃꯔꯣꯏ ꯍꯥꯏꯗꯤ ꯀꯩꯗꯧ ꯇꯥꯔꯦ ꯌꯦꯟꯊꯣꯛꯑꯗꯤ 8ꯅ ꯑꯣꯏꯗ꯭ꯔꯣ 8ꯅ ꯑꯦꯜꯂ ꯇꯥꯔꯛꯏꯕ ꯄꯣꯠꯇꯨ ꯁꯤ 1 ꯌꯨꯅꯤꯠ ꯆꯤꯌꯔꯒꯤ ꯑꯗꯨꯝ ꯑꯣꯏꯖꯔꯦ ꯌꯥꯔꯦꯕ ꯁꯤꯗ ꯇꯥꯔꯛꯄꯗꯨꯅꯦꯕ ꯑꯗꯣ 100ꯗꯤ ꯈꯤꯇꯪ ꯍꯦꯟꯕ 106 ꯁꯝꯊꯤꯡ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯞꯁꯟ ꯅꯝꯕꯔ ꯑꯦꯁꯤ ꯊꯥꯔꯝꯕꯅꯦꯕ ꯀꯔꯝꯕ ꯁꯦ ꯍꯥ ꯑꯣꯏꯗꯦꯍꯦ ꯍꯥꯡꯉꯤꯗꯨ ꯁꯤꯅꯤ ꯑꯍꯥꯟꯕꯗ ꯇꯦꯕꯜꯒ ꯀꯩꯒꯅꯣ ꯃꯨꯊꯠꯈ꯭ꯔꯕ ꯑꯩꯕꯣ ꯆꯤꯌꯔꯒ ꯇꯦꯕꯜꯒ ꯅꯠꯇ꯭ꯔꯣ ꯑꯍꯥꯟꯕꯗ ꯄꯤꯔꯝꯃꯤꯗꯨꯅ ꯃꯊꯪꯗ ꯁꯤ ꯄꯤꯔꯝꯕꯅꯦ ꯂꯥꯁꯀꯤꯗ ꯁꯤ ꯄꯤꯔꯝꯕꯅꯦ ꯍꯥꯡꯉꯤꯗꯨ ꯁꯤꯅꯤ ꯊꯪꯅ ꯊꯪꯅ ꯃꯦꯟꯈ꯭ꯔꯦ ꯁꯤꯒꯤ ꯊꯪꯅꯕ ꯃꯦꯟꯈ꯭ꯔꯦ ꯁꯤꯒꯤ ꯊꯪꯅꯕ ꯃꯦꯟꯈ꯭ꯔꯦ ꯁꯤꯒꯤꯁꯨ ꯊꯪꯅ ꯊꯪꯅꯕ 2 ꯃꯦꯟꯈ꯭ꯔꯦ ꯀꯩꯁꯨ ꯁꯨꯝ ꯁꯣꯏꯕ ꯂꯩꯇꯦ ꯁꯤꯗꯗꯤ ꯀꯣ ꯁꯨꯃꯥꯏꯅ ꯍꯣꯠꯂꯁꯦ ꯉꯁꯥꯏꯗꯨꯁꯨ ꯍꯣꯠꯂꯁꯦ ꯀꯣ ꯃꯌꯦꯛꯁꯤ ꯌꯥꯕ꯭ꯔꯥ ꯁꯤ ꯃꯩꯁꯤꯃ ꯌꯥꯔꯦ ꯁꯤ ꯃꯩ ꯊꯥꯟꯗ꯭ꯔꯁꯨ ꯌꯥꯔꯦꯀꯣ ꯁꯤ ꯑꯅꯤꯁꯤꯃꯒ ꯌꯥꯔꯦ ꯃꯩꯁꯦ ꯇꯣꯝꯄꯣꯛ ꯉꯁꯥꯏꯒꯤꯗꯤ ꯑꯍꯥꯟꯕ ꯐꯤꯕꯝꯗ ꯑꯃꯨꯛ ꯊꯤꯒꯠ ꯇꯥꯔꯦ ꯀꯥꯟꯅꯗ꯭ꯔꯕꯅꯤꯅ ꯂꯥꯛꯀꯅꯨ ꯁꯨꯅꯟꯊ ꯂꯥꯛꯀꯅꯨ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ ꯍꯣꯏ ꯁꯥꯔ ꯀꯛꯆꯤꯡꯗꯒꯤ 2 ꯑꯃꯒ ꯂꯩꯃꯔꯥꯝꯗꯒꯤ ꯑꯃꯒ ꯐꯔꯤꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯦ ꯃꯃꯥꯡꯗꯗꯤ ꯃꯤ 10ꯒ ꯈꯜꯂꯦ ꯅꯥꯒꯥ ꯀꯨꯀꯤ ꯌꯥꯝ ꯌꯥꯎꯔꯒꯀꯣ ꯁꯤ ꯁꯤ ꯄꯤ ꯑꯣꯒꯤꯁꯦ ꯍꯟꯗꯛꯅ ꯑꯃꯨꯛ ꯌꯥꯝꯗꯦ ꯀꯩꯒꯤꯅꯣ ꯀꯝꯄꯤꯇꯤꯁꯟꯁꯦ ꯌꯥꯝ ꯆꯪꯉꯝꯗꯕꯩ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯏꯁꯃꯥꯔꯠ ꯕꯣꯔꯗꯂꯣ ꯀꯔꯤꯑꯣ ꯂꯩꯔꯦ ꯃꯌꯥꯝꯀꯣ ꯑꯩꯅꯁꯨ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯛꯑꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯑꯣꯐꯤꯁꯥꯔ ꯑꯣꯏꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯑꯩꯁꯨ ꯀꯣ ꯑꯩ ꯕꯦꯁ ꯂꯦꯚꯦꯜꯗ ꯃꯦꯠꯁꯀ ꯏꯪꯂꯤꯁꯀ ꯔꯤꯖꯅꯤꯡꯒꯗꯤ ꯑꯩ ꯐꯖꯅ ꯐꯨꯜ ꯁꯞꯄꯣꯔꯠꯇ ꯂꯩꯔꯦ ꯃꯔꯨ ꯑꯣꯏꯅ ꯁꯤ ꯄꯤ ꯑꯣꯗꯤ ꯃꯦꯠꯁꯀ ꯇꯤꯌꯥꯔ 2ꯗ ꯏꯪꯂꯤꯁ ꯂꯩꯕꯅꯤꯅꯅꯦ ꯃꯦꯠꯁꯀ ꯏꯪꯂꯤꯁꯀ ꯂꯤꯡ ꯑꯗꯨꯝ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯅꯦꯕꯀꯣ
ꯂꯣꯏꯁꯤꯜꯂꯁꯤ ꯀꯣ ꯑꯩ ꯂꯥꯏꯚ ꯀ꯭ꯂꯥꯁ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯀꯣ ꯑꯩꯒꯤ ꯁꯤꯗ ꯌꯦꯡꯉꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯉꯁꯤ ꯇꯧꯔꯤ ꯀ꯭ꯂꯥꯁꯁꯤꯗꯤ ꯑꯩꯒꯤ ꯀꯩꯅꯣꯗ ꯇꯧꯕꯅꯦꯕ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯑꯣꯐꯂꯥꯏꯟꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯑꯩꯒꯤ ꯑꯅꯧꯕ ꯊꯨꯡꯉꯕꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤ ꯆꯥꯅꯕ꯭ꯔꯥ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯒ ꯑꯩ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯌꯨꯁ ꯇꯧꯕꯗ ꯏꯐꯦꯛꯇꯤভ ꯑꯣꯏꯕ꯭ꯔꯥꯅ ꯌꯦꯡꯕꯩꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯀ꯭ꯂꯥꯁꯁꯤ ꯈꯔ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯝꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯈꯜꯂꯒ ꯑꯩ ꯂꯥꯏꯚ ꯀ꯭ꯂꯥꯁ ꯔꯦꯀꯣꯔꯗꯦड ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯒꯦ ꯅꯣꯏꯅꯁꯨ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯈꯔꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯊꯣꯛꯄꯤ ꯇꯥꯔꯦ ꯈꯔ ꯀꯣ ꯇꯧꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯀ꯭ꯂꯥꯁ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯩ ꯑꯣꯐꯂꯥꯏꯟ ꯀ꯭ꯂꯥꯁꯁꯤ ꯂꯣꯏꯔꯦꯕꯀꯣ ꯁꯨꯇꯤ ꯊꯥꯗꯣꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯚ ꯊꯥꯏꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯒꯤꯗꯤ ꯉꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯣꯀꯦꯗ